Russiana victory de mamangda Mariupol khudum chanba pamle Ukrainian defender sing aroiba mikup phawba lan soknanaba phirep lawre Ukraine gi hithangpham sahar Mariupol da Ukrainian resistance force ke aroiba mapham oidiba Azovstal steel plant da Russian forces na yamna kanne attack tawre British military na thajaba matungina lakliba tang mapan Russia ge victory de mamangda Russiana Mariupol sahar asi Pulap khudum chanana bahonari haire nakal amaromda steel plant asi ngakthokuna Leiriba Ukrainian forces na makhoi gi aroiba mikup phawba lan songnaba phirep lawri amasung makhoina asa tawriba sidi miracle khaktani haire British Defense Ministry na social media da phongdokiba matungina Azovstal steel plant da Russia na yamna kanna landarakliba si victory day mamangda Mariupol pulap khudum challe haina laukthokpa yanabani haire Victory Day asida karigumba makhal gi lan mai pakpagi wafam laukthokpa pamba maramna Russia gi action asi yamna kansilakibane kilometer taraga mathoirum konba masung surung yamna leiba steel plant asida Russian forces na missile kapsinba air strike tawba masung atai makhal kaya gi attack tawre Azovstal steel plant khudum chananaba honaba asida Russian forces ki maikay da personnel equipment amasung munition angakpa phangna manghalle masina kha Donbas da Russia gi operational plan da yamna ninghanaba Pogalakpasu yai haire Maraksida steel plant amasung masida changjapam lawriba misam sing ngakthokliba Ukrainian Azov resistance ki lanmi singna Russia gi yamna khawrangba mai pakpa si pidana bakan honare steel plant asida Azov resistance ki lanmi lising anirom leire makoi gi manungda chamngarom di sokle amasung micham cha kharasu leiri haina thajare defender sing si aroiba miku phawbalan soknagadore makoina tawriba asa sidi miracle gumba ma thorakpa adu khaktani haina Katerina Prokopenko Kobi amana steel plant Leiriba Mahakki mapuroiba masung defender singi commander Denis Prokopenko ga telephone da wari sanaraba matungda media da phongdokhe makoi surrender tawroi mahakna Hairakpa matam pumbada nungsigani hairak Mahakki waisi bidai piba mali haina Katerina na thamoi sokna haikhe Azovstal steel plant leptana attack tawba sina misam sing puthokpa ngamandri haina Ukraine gi president Volodymyr Zelensky na phongdokhe Awabagi masak asi wakhal tawbiyo mafamduda angangsingsu leire thani hena bombing tawba amasung misi mina thokpa marakta leiri haina Zelensky na yamna nungaitaba phongdokhe Ukraine gi Internal Affairs Ministry gi advisor Anton Gerachenko na phongdokiba matungina steel plant adugi surungsingge let out khangba electrician amana damthak tawduna Russian forces ta lambi takthokibadagi Russian lanmi sing plan asida sangsilakpa hawkhibani haire Thajaba manghanba miyoy adudagi ipaw phanglaba matungda Russian forces sangsilakpa hawkhre mahakna factory taba surungsing takthoki haina Gerachenko na haikhi Russia gi oinadi makoigi khongmi lanmi sing sangsille haiba wafam reject tawkhi Russia gi attack ta lokpham khangdana mang taklaba Mariupol city asi Russia gi makutta pulap takhiba matamda Ukraine gi maru oiba hithangpham ama mangjagadawre Russia na khudum chanba matamda ing 2014 da makoina lauksin-khiba Crimea ga Donbas ki atay lamdamga Kangfal gi lambi amasu hangdokpa ngamgadawre Azov resistance ki deputy commander captain Sivia Toslav Palamer na Ukrainian TV gi khuthangda steel plant asida leiriba misam sing amasung soklaba lanmi sing puthokna bahona biyo haina haijakhe soklaba lanmi sing si ningthina layeng nabage upai leitaba maram na makhoi yamna awaba khanglaga asiba mayoknari haina Palamer na haikhe Aroibada tabiriba pumnamakpu thagatjare